Panapausi Maruebi Pauks Kongasaraga Manipur Top Channel Gimiki Miam the Tamzagi Hanwada, Bangladesh the Lady Maharas Marzuki Kubam Langana Miyang Sanguna, Archaeology Department at Tabak Bekan View, UCM. Manipurgi Puari Nainabada can talk to us at Payari the Maharas Marzuki Kubam Langana Miyang Sangview. Maharas Asina Tamlamba Polam Sing Mangandana Tamnava, Archaeology Department Tabak Bekan View, United Committee Manipur UCM Namari Lenaba Singipong Singsilakli. UCM na leptana sa tharakwa I marigi khungul liba haiba khongsat adugi manungsana Bangladesh ki Kamlaganja Molbi Bazar leiba Maharashtra Marjit ki yatafam su oriba Rani Bazar haina su khangnaba mafam sida hakthengna satuna yingsinbagi khongsata UCM gi president Jaisendra Konthaujana phungdokhibani Manipur ge Puwari ki sarukta kanthoktu satpa yaroidaba Maharashtra Marjit ki Bangladesh ta leriba khuba masi lengana miyeng sangduna mari leinaba Archaeology Department na samgatpam thui Maharashtra Marjit na kumja English singa magasani panga taraga mapan Manipur thadoktu na kasar thungki kasar sai mari leiraba matungda mafam adu thadoktu na Bangladesh ki shilhet ta kumja English singa magasani panga kungom doire thungki madugi matung Maharashtra Marjit na shilhet leiringai da Mangda taklambagi matungina Shilet Thaduk Lamlaga Kamalganja Molvi Bazar Bangladesh the English Nandaki Maharas Asina Nongaki Pamapamadubu Konungrani Bazar Hensukhangari Magna Makataraduna Nosisu Maharas Asina Leraba Mapam Amani Sizinaramba Fizol Tang Kurum Furit Yauna Polam Kiamasama Susingi Kutanga Mapam Kaidana Tamori Maharashtra Marjit ki Tare Suba Surol Oriba RK Surjinasu Housit Ladiba Pochai Singasi Ningtina Tambangam Davana Maramoraga Furitna Singwa Pochai Kya Pasilakle Haina Ningam Dana Pautam Laki Maramasina Marueva Pochai Singasi Ningtina Tange Harabadi Maharashtra Kuba Masida Museum Mamasam Gatpamatari Masipunama Oithoknaba Langana Atuba the Miyang Sangview Loidana UCM gi Maikedi gi Ining Tauna Tamlamba Posai Singasi Manipur Puduna Mari Lenaba Authority the Sinazagi Hairubada RK Surjana Hairiba Polam Sing Asima Pamasidigi Puba Yadi Haina Idona Tapirame Wapamasima Haibigano Haraki Adobu Kariguma Museum Masabigi Habi Leraga the Ining Tauna Leramba in Kolasida Lampiza gi have a wapam power tamaki Maramasna Maras Marzi Kuba Mamadi Tamlamba Polam Sing Mapamsane take the kite and a Tamnaba Honaba Langan Taudang Lobiu Maras Asina Manipurigi Loinarakpa Pakangaki Murti Sisu Masama Susina Latuna Leori Ipai Puna Tamlamba Lantunga Pipes Ekogi Taudang Henesu Jaisendra Kuntozam Fongorakli Atop Pawamana SD demand Tauduna Guati the Kongzang Sangsingre Mitai SD status Lehanaba Mitai Sing House Odiba socio-economic Amasum ethnographic report Atubumatam Manipur Minister Nongtomam Berena Atubumatamda Center the Taduna Assam gi trap list Mapamasi the Kundari Mitai Sing Yahon Gadabani Haiva demand Taudunangasi Guati gi Manipuri Rasbari the Wokat Mipam Pamdana Kongzang Sangsingre Wall Mitai Council Assam State Unit Manipurna Banti Maira Paivi MBMP Manipur Mahabari Student Union MRSU United Manipuri Association Assam Uma Masum Achan Baluk AL na Punasinduna Wakat Mipam Adura Pangtokibani Wall Mitai Council Assam State Unit General Secretary L Pangasingana Tadura Pasirolamada Manipur Ladiba Mitai Sing SD demand Taudringagi Mamanga Assam the Kultariva Mitai Sing SD demand Tauduna Mapam Asigi Mitai Sing Kanjanaba Kongzan Sangsinduna Laki Adubu Lebak Thibri demand Assam Minister Himanta Biswa Sarmada Haidarubada Manipurgi Minister Nongtombam Birena Mitai Housing Ladiba socio-economic Amadi ethnographic report center Taduna Manipur Ladiba Mitai Singu Indian Constitution Gimakada SD Lista Hexan Maga Matangi Numita Assam Kundari Mitai Singu Assam scheduled tribe list Salana Tabak Lokani Hana Fondoraki or if a people machine Manipur Lady Mitai Sing SD list Sandravadi Assam the Kundari Mitai Sing SD list Adamo Sandra Lairagani Hari Solas Namakataraduna Missing Yams at the Mitai Fruit Kanjanabi Amatanga Upai the Mitai Indian Constitution SD list San Bahaibashina Natana later Maramasina Assam Manipur Kundari Mitai Fruki Tungi Kalaga Atubumatam Manipurgi Minister Nongtombam Berena Ministry of Tribal Affairs Government of India Tabiduna
ꯃꯤꯇꯩꯕꯨ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯄ꯭ꯔꯣꯁꯦꯁ ꯏꯪ 2013 ꯀꯤ ꯗꯦꯂꯤꯃꯤꯇꯦꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯏꯄꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯃꯥꯏꯄꯨꯟ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯏꯉꯪꯄꯣꯛꯄꯤ, ꯁꯅꯥꯁꯥꯕꯤ, ꯁꯩꯖꯪ, ꯄꯨꯈꯥꯎ ꯑꯃꯗꯤ ꯄꯥꯎꯔꯥꯕꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯃꯥꯏꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯄꯨꯟꯒꯤ ꯏꯆꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯥꯏꯄꯨꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯡꯕꯥꯡꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯎ, ꯐꯨꯔꯤꯠ, ꯇꯨꯄꯤ ꯑꯃꯗꯤ ꯕꯦꯒꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯅ ꯇꯦꯡꯕꯥꯡꯈꯤ꯫ ꯑꯄꯨꯟꯕ ꯂꯨꯞ 50,000 ꯔꯣꯝꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯥꯏꯄꯨꯅ ꯆꯤꯡꯂꯦꯝꯕ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯇꯣꯞ ꯎꯄꯣꯛꯄꯤꯗ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯥꯏꯄꯨꯟꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯄꯥꯉꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯀꯦ ꯋꯥꯍꯦꯡꯕꯝ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯥꯏꯄꯨꯟꯒꯤ ꯃꯦꯝꯕꯔ ꯕꯣꯕꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯖꯣꯏꯃꯇꯤ ꯏꯔꯣꯝ, ꯁꯪꯒꯤꯇꯥ ꯈꯣꯏꯔꯣꯝ, ꯌꯥꯏꯐꯕ ꯂꯣꯡꯖꯝꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯏꯄꯨꯟꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯔꯥꯖꯦꯟꯗ꯭ꯔꯣ ꯄꯥꯉꯝꯕꯝꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯃꯗꯤ ꯃꯇꯨꯡ ꯑꯅꯤꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯁꯛꯇꯝꯒꯤ ꯃꯃꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯄꯥꯉꯝꯕꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯌꯦꯡꯂꯒ ꯊꯝꯕꯤꯔꯤ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯊꯦꯡꯃꯜꯂꯕꯅꯤ꯫ ꯍꯤꯔꯝꯁꯤꯗ ꯈꯟꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯃꯛ ꯃꯥꯡꯈꯤꯕ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯥꯏꯖꯔ ꯀꯦ ꯋꯥꯍꯦꯡꯕꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯃꯥꯏꯄꯨꯟꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯧꯃꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡꯕꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯨꯅ ꯅꯧꯅ ꯊꯣꯝꯖꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯥꯎꯅ ꯃꯨꯠꯊꯠꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃ ꯑꯣꯏꯔꯒ ꯃꯥꯏꯄꯨꯟ ꯁꯥꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯒ꯭ꯔꯨꯞꯁꯤꯅ ꯑꯇꯩ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯅ ꯇꯦꯡꯕꯥꯡ ꯊꯧꯔꯝ ꯃꯇꯝ ꯃꯇꯝꯒꯤ ꯈꯔ ꯃꯈꯩ ꯇꯧꯖꯔꯕꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯦꯞꯇꯅ ꯃꯤꯇꯩꯁꯤꯡꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯤ ꯍꯥꯏꯅ ꯂꯦꯞꯆꯕ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯩ ꯑꯍꯦꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯇꯦꯡꯕꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯄꯨꯟꯒꯤ ꯊꯧꯗꯥꯡ ꯃꯈꯥ ꯇꯥꯕꯗ ꯁꯣꯏꯗꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯊꯧꯗꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯣꯡꯊꯥꯝ ꯑꯆꯧꯕꯅ ꯏꯕ ꯅꯣꯕꯦꯜ ꯂꯥꯏꯔꯤꯛ ꯋꯥꯔꯣꯏꯄꯣꯠ ꯐꯣꯡꯈ꯭ꯔꯦ꯫ NP ꯄꯕ꯭ꯂꯤꯀꯦꯁꯟ ꯋꯥꯡꯖꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯔꯕ ꯂꯝꯗꯝꯁꯤꯒꯤ ꯑꯏꯕ ꯆꯣꯡꯊꯥꯝ ꯑꯆꯧꯕꯅ ꯏꯕ ꯋꯥꯔꯣꯏꯄꯣꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯣꯕꯦꯜ ꯂꯥꯏꯔꯤꯛ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤ ꯐꯣꯔꯃꯔ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯒꯄꯝ ꯑꯔꯨꯅꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯈꯦꯇ꯭ꯔꯤ ꯕꯤꯔꯅ ꯊꯧꯔꯝ ꯃꯄꯨ, ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯤꯌꯔꯠ ꯁꯤꯅꯤꯌꯔ ꯂꯦꯛꯆꯔꯔ ꯁꯥꯏꯈꯣꯝ ꯑꯆꯧꯕꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯁꯤꯅꯤꯌꯔ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁꯠ CH ꯁꯨꯔꯦꯟꯗ꯭ꯔ ꯁꯔꯃꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯦꯞ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅꯥꯝ ꯆꯤꯠꯇꯔꯟꯖꯟꯅ ꯊꯧꯔꯝꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯈꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯔ ꯑꯣꯏꯔꯤꯕ NP ꯄꯕ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ ꯋꯥꯡꯖꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏꯒꯤ ꯐꯥꯎꯟꯗꯔ ꯅꯥꯔꯦꯡꯕꯝ ꯄ꯭ꯔꯤꯌꯣꯕꯇ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯝꯖꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯏꯔꯒ ꯐꯣꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯑꯋꯥꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ NP ꯄꯕ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ 15 ꯐꯣꯡꯈ꯭ꯔꯦ꯫ ꯉꯁꯤ ꯐꯣꯡꯂꯤꯕ ꯋꯥꯔꯣꯏꯄꯣꯠ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜ ꯑꯁꯤꯅ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ 13 ꯁꯨꯕ ꯂꯩꯔꯤꯡꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯏꯔꯒ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯐꯣꯡꯅꯕꯒꯤꯗꯃꯛ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯆꯣꯡꯊꯥꯝ ꯑꯆꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯔꯨꯕꯁꯨ ꯂꯩꯇꯦ, ꯑꯔꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯈꯜꯂꯕꯗꯤ ꯑꯔꯨꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯂꯩꯍꯜꯂꯤ, ꯈꯪꯗ꯭ꯔꯕꯗꯤ ꯑꯔꯥꯏꯕ ꯊꯕꯛꯇꯨ ꯂꯨꯍꯜꯂꯤ꯫
ꯑꯩꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯏꯔꯤꯕ ꯅꯣꯕꯦꯜ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯔꯝꯅ ꯐꯣꯡꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯝꯕꯗꯨ NP ꯄꯕ꯭ꯂꯤꯀꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯅꯔꯦꯡꯕꯝ ꯄ꯭ꯔꯤꯌꯣꯕꯇ꯭ꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯣꯡꯕꯤꯕꯁꯤꯃꯛ ꯑꯄꯦꯟꯕ ꯐꯣꯡꯏ꯫ ꯑꯣꯏꯅꯥꯝ ꯁꯤꯇꯔꯟꯖꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯈꯨꯠꯏ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯀꯛꯆꯤꯡꯗꯒꯤ ꯁꯛꯅꯥꯏꯔꯕ ꯅꯣꯕꯦꯂꯤꯁ ꯈꯦꯇ꯭ꯔꯤ ꯕꯤꯔꯗ ꯄꯥꯍꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕꯤꯈꯤ꯫ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ BBF ꯃꯅꯤꯄꯨꯔꯅ ꯍꯩꯕꯣꯛꯁꯤꯡ ꯁꯥꯡꯅ ꯌꯥꯝꯂꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯐꯣꯔꯁ BVF ꯃꯅꯤꯄꯨꯔꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯍꯩꯕꯣꯛꯁꯤꯡ ꯁꯥꯡ ꯄꯔꯦꯡꯗ ꯎ ꯆꯥꯔꯥ ꯀꯌꯥ ꯃꯔꯨꯝ ꯊꯥꯈ꯭ꯔꯦ꯫ BVF ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯚꯣꯂꯟꯇꯤꯌꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯈꯦꯜꯂꯝꯕꯝ ꯔꯥꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯇꯨꯅ ꯑꯏꯪ ꯑꯁꯥꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯤ ꯀꯟꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ꯫ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯔꯥꯟ ꯀꯣꯟꯖꯤꯟꯗ ꯂꯩꯕ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯤꯗ ꯎ ꯋꯥ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯗꯨꯝ ꯑꯃꯒꯨꯝ ꯑꯣꯏꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝꯁꯤꯡꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯣꯛꯍꯟꯕꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯄꯥꯛꯇꯛꯅꯅ ꯎꯍꯩ ꯄꯥꯟꯕ ꯎ ꯆꯥꯔꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯕ ꯍꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯨꯞ ꯑꯁꯤ ꯆꯨꯝꯅꯒꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯈꯛꯇꯅꯤ, ꯂꯥꯟ ꯂꯦꯞꯄ ꯃꯇꯝꯗ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯁꯥꯅ ꯃꯁꯥ ꯊꯕꯛ ꯄꯤꯖꯕꯒꯤ ꯍꯩꯅꯕꯤ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯇꯦꯜꯂꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ BVFꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯑꯄꯨꯟꯕ ꯈꯨꯜ 90 ꯍꯦꯟꯕꯗ ꯃꯇꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯌꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯏꯍꯧ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯎ ꯆꯥꯔꯥ ꯑꯃꯗꯤ ꯄꯥꯝꯕꯤ ꯊꯥꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯛꯄꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫